नाकंदगी लाक्सलक मियामना मसिंग हेनबना इबुंगजे नमदना चिंगथोगा थिंजनबा खोचनबा तौबदगी इबुंगजे खोइना ngaktoknaba honabadagi akoida mayam phujal e samna phoiba ngaksam inthokba mayam tawre akoi nupi ni tawbirakanu khut thabirakanu haira bhawbada pura sanga gi type da akoi je kai oina moigi mamita kai oina urobana akoi tasengna khangdeba thabak se sumaina tawrokpa matamda makha tana chatha danaba makha tana nupi oibi akoi da khut tha danaba akoi gi wakhalon da di ngarang da chenariba misaksing do thokpiru thidokpiraga ahak pachayak pibiyu makoi de FIR case panbiyu ai hoje desam gi deputy secretary entry dak abuse ki oina leijabane ado ngarang gi combination ba rally asida akoi khodimak sarugya je sarugya basida ngarang se ikhang khangudana karom dagi no khangdana mo fama sagalaga akoi su tasengna haya kande ibung somorjit ni haiba se akoi khangdeba Khwairamband Keithel si daisa mi mayam yom salle haiba dagi ai isam kanano na khangagi haidun changjabane ba changba matam si dai ibung som aina changa matam da yeng kan ibung somorjit se mathanda ima kharana di question birame mayam sina umjallaga mas mamami pranga khalaga leraga aina da somorjit ana kaukana mana Reshma ana haire de tasengna mana dumaina leiramba phibam ji ubada tasengna kaino khangdaba ihulama ingonda faweba haibadi ibungji na ngasi fawbada akoina desam haiba desam sida lakbada khwaidagi nuksibase ibung somorjit neba Mazina ngasi phawbada machan machi oiba akoida ngasi phawbada ichan haibadagi helaktana mayamgi thabak thoga kya se mana lamjing dam takpiraga khuding maksi loina kaino tawraga mayamgi damakta kathoga lak ibung neba adu daiduda mayam duna changjan biraga tawramba sida karino haibadugi ngaktang wakhalon sida kaino haibum khalaga aije tawbong khangdana khoigi desamgi thomi ama nupi thomi ama inaw nupi siga ai isamaka changaga aina illiba fisiga inaw nupi ga illiba fisina ibung se kupsaleba mayam tawbigano ibung se kokomi ni na mayam na haibado ibung se kokomi nate tasengna ma se akhoi desamgi former president oina leijabani akhoi su desamgi thomi ni haiba kanda moina akhoi gi waji tabideba moina achummaran khangdana khut thabigano tasengna ma se kokomi ni aduni na khangaga kaino tawbigano ado ibung da force ma'am tawi noi kokomi da phone to kai daw no na sida kokomi phare kokomi gi mi phare adu tawbigano mayam da adugi rumor se santokpigano ma tasengna akhoi really ama kaino ma tawba matamda akhoi langmina taraga su ma se aduni haibadu di noi na dumaina tawbigano na haina akhoi na tasengna leiriba mayam da phubigano khuthagon haile leiringai tansa sida karom dagi no khangaudana akhoi bung api senbi gatranga na khalaga leiramba ima amana ibung se akhoi na konchalaga thamingai timing sida mana karom deino la ga khangaudana ibung gi sagan je pairga chingkhatpaneba aina ima ji gi sagan ji inthueba inthoga kaino imana tawbiri je hairaga adugi pot sida akhoi na ibung se kanba ngamdeba nakandagi laksalakpa miyamna masing henbana ibungje namdana chingthoga thinjanba khochanba tawbadagi ibungje khoina ngaktoknaba honabadagi akoida mayam phujal e samna phoiba ngaksam inthokpa mayam tawre akhoi nupi ni tawbirakanu khut thabirakanu haira bhawbada pura sanga gi type da akhoi je kai oina moigi mamita kai oina urobana akhoi tasengna khangdeba makhoina changjala aga akhoi namdana phurga ibungje akhoi gi khuttagi munna honam akhoina kanna munna honaba matam sida akhoi mabu kaino tawba akhoina kan mangamdeba tasengna akhoi gi khuttagi moigi masing ni hena yambana chingthoga puraga chapigreba tasengna ngarangi tawriba thawdoksida akhoi yam penjadre tasengna haibadi tawriba thawdoktu da chenariba mayam singdo akhoi gi wakhalon da di tasengna nupi oibi akhoi da nupa mana khut thaba haibse crime neba crime oibani na si makha thana chathar oi haisu hainingai lekteba tasengna thabak se sumaina tawrokpa matamda makha tana chatha danaba makha tana nupi oibi akhoi da khut tha danaba akhoi gi wakhalon da di ngarang da chenariba misaksing do thidokpiraga ahak pachayak pibiyu makoi de FIR case panbiyu akhoi da tawrakhiba ibung da sel chai haiduna moina pibiri babat nam do adusu tasengna moina puthokpa ngam taragadi puthokpiyo ngam da taragadi moina ngam da ba poto akhoi da ban nam pibiganu tasengna hai taragadi leiriba makhoi mayam na tawbiriba akhoi da utliba mayam je tasengna akhoi nungai jadre yamna kai haidono phajadaba wahi khonda mayam su sijina rakhiba tabada yamna hangoiba akhoi ni ichini paw oibagi mari sa makhoi gi wahi dona akhoi da hangoiba ma phawaleba tasengna hai kaina akhoi ni ibung je kannaba hona matam nang se magi nupira ma se nangi nupara nang aduk yamna mabu aduk yamna hakan chalaga nang dam kalli do kai marangi no haiba wahi ja yamna tabada yamna hangoiba tukachaba phawningai oiba mawong neba aduna yaragadi thabak thoram ngarang gi chathariba tawriba da chenariba mipung khudi maksa
ꯈꯨꯗꯤꯡꯃꯛꯅ ꯊꯤꯗꯣꯛꯄꯤꯔꯒ ꯐꯒꯠꯄꯤꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯔꯒ ꯑꯍꯥꯟꯕꯗ ꯏꯃꯥꯝꯅ ꯁꯒꯟ ꯄꯥꯏꯔ